ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯃꯔꯨꯞ ꯃꯔꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯃꯤꯡꯅ ꯊꯥꯅꯤꯜ, ꯃꯅꯤ, ꯁꯅꯥꯖꯥꯎꯕ, ꯀꯨꯃꯥꯔ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯏ꯫ ꯀꯣꯏꯕ ꯆꯠꯂꯕꯁꯨ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇ ꯊꯥꯅꯔꯝꯗꯦ ꯃꯔꯨꯞ ꯃꯔꯤꯗꯨ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯌꯨꯝꯁꯨ ꯊꯪꯅꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯒꯤ ꯊꯥꯅꯤꯜꯒꯤ ꯏꯃꯨꯡꯅ ꯈꯔ ꯋꯥꯔꯝꯃꯤ, ꯑꯗꯨꯅ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯅ ꯊꯥꯅꯤꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯄꯥꯠꯇ ꯂꯨ ꯂꯥꯡ ꯀꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯁꯨ ꯐꯖꯅ ꯉꯥꯟꯗ꯭ꯔꯤ, ꯃꯝꯁꯨ ꯌꯥꯝꯅ ꯃꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯈꯨꯠꯇ ꯂꯥꯇꯦꯟ ꯍꯪꯃꯩ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯅꯥꯖꯥꯎꯕꯅ, "ꯄꯥꯠꯇ ꯂꯨ ꯂꯥꯡ ꯀꯥꯏꯕ ꯆꯠꯄ꯭ꯔꯕꯨ ꯂꯥꯏ ꯑꯣꯛꯅꯗꯅ ꯑꯃꯥꯏꯕ ꯀꯧꯔꯒ ꯂꯥꯏꯀꯠꯅꯅꯤꯀꯣ ꯑꯩꯈꯣꯏ ꯃꯔꯤ." ꯀꯨꯃꯥꯔꯅ, "ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ, ꯑꯁꯤꯒꯤ ꯄꯥꯠꯁꯦ ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯜꯂꯤꯅ ꯍꯥꯏꯅꯕꯅꯤ꯫ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯄꯨꯅ ꯍꯤꯡꯂꯤꯉꯩ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ꯫ ꯃꯃꯥꯡꯉꯩꯒꯤ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃꯅ ꯂꯩꯕꯥꯛꯁꯤ ꯄꯥꯜꯂꯤꯉꯩ ꯄꯥꯠ ꯑꯁꯤꯗ ꯃꯤ ꯊꯥꯗꯗꯨꯅ ꯃꯤꯍꯥꯠ ꯆꯥꯗꯅ ꯌꯥꯝ ꯍꯥꯠꯈꯤꯅ ꯍꯥꯏ꯫ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡꯗꯣ ꯑꯃꯨꯛ ꯑꯃꯨꯛ ꯊꯣꯛꯑꯦꯅ ꯏꯄꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯁꯨ ꯌꯥꯝ ꯇꯝꯅꯩꯅ ꯍꯥꯏ꯫ ꯊꯥꯏꯅꯗꯤ ꯃꯤ ꯑꯃꯇ ꯄꯥꯠꯁꯤꯗ ꯀꯨꯝꯅꯔꯝꯗꯦ ꯍꯥꯏ꯫ ꯑꯗꯣ ꯅꯤꯡꯊꯧꯅ ꯄꯥꯠ ꯑꯁꯤꯗ ꯊꯥꯗꯗꯨꯅ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯗꯣ ꯄꯥꯠ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯝꯈꯤꯗ꯭ꯔꯣ?" ꯀꯨꯃꯥꯔꯅ, "ꯈꯪꯗꯦꯅꯦ, ꯅꯪ ꯑꯃꯨꯛꯇ ꯄꯥꯠꯁꯤꯗ ꯀꯨꯝꯂꯒ ꯌꯦꯡꯒꯦ ꯍꯥꯏꯕ꯭ꯔꯣ?" ꯃꯅꯤꯗꯨ ꯃꯣꯏꯒꯤ ꯋꯥꯔꯤꯗꯨꯗ ꯀꯤꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ, ꯅꯣꯏꯅꯤ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ, ꯏꯒꯤꯅ ꯀꯤꯒꯜꯂꯤꯕ. ꯃꯤꯅ ꯂꯥꯛꯑꯅꯨ ꯍꯥꯏꯁꯨ ꯌꯥꯗꯦꯗ ꯅꯣꯏ ꯇꯧꯔꯤꯕ." ꯑꯁꯨꯝꯅ ꯃꯅꯤꯅ ꯀꯤꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯄꯥꯠꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯍꯤꯗꯨ ꯄꯥꯠꯌꯥꯏ ꯇꯝꯅ ꯍꯣꯟꯗꯨꯅ ꯃꯈꯣꯏꯅ ꯊꯝꯂꯝꯕ ꯂꯨ ꯂꯥꯡꯁꯤꯡꯗꯨ ꯀꯥꯏꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯒ ꯃꯅꯤꯒꯒꯤ ꯂꯨ ꯂꯥꯡꯗꯨꯗꯤ ꯉꯥ ꯌꯥꯝꯅ ꯊꯨꯔꯝꯃꯤ, ꯑꯗꯨꯒ ꯀꯨꯃꯥꯔꯒ ꯊꯥꯅꯤꯜꯒꯒꯤ ꯂꯨ ꯂꯥꯡꯗꯨꯗꯤ ꯉꯥ ꯌꯥꯝꯅ ꯊꯨꯔꯝꯗꯦ꯫ ꯊꯥꯅꯤꯜꯅ, "ꯉꯁꯤꯗꯤ ꯏꯇꯥꯎ ꯁꯅꯥꯖꯥꯎꯕꯒ ꯏꯇꯥꯎ ꯃꯅꯤꯒꯒꯤ ꯗꯥꯎ ꯌꯥꯈ꯭ꯔꯦ꯫ ꯏꯇꯥꯎ ꯀꯨꯃꯥꯔ, ꯑꯩꯈꯣꯏꯗꯤ ꯌꯥꯗ꯭ꯔꯦ." ꯁꯅꯥꯖꯥꯎꯕꯅ, "ꯉꯁꯤ ꯈꯛꯇꯅꯤ ꯁꯨꯃꯥꯏꯅꯒ ꯉꯥ ꯐꯥꯕꯁꯦ. ꯅꯍꯥꯟꯗꯤ ꯂꯤꯟ ꯑꯆꯧꯕ ꯑꯃꯗꯨꯝ ꯌꯥꯎꯔꯝꯃꯤ." "ꯁꯨꯛꯌꯥꯎ ꯌꯥꯎꯔꯝꯗꯕꯕꯨꯗꯤ ꯂꯤꯟ ꯑꯣꯏꯅ ꯌꯥꯎꯔꯝꯕꯗꯣ ꯃꯗꯨꯅ ꯐꯠꯇ꯭ꯔꯣ?" ꯁꯅꯥꯖꯥꯎꯕꯅ, "ꯐꯩ, ꯍꯌꯦꯡꯗꯒꯤ ꯂꯤꯟꯗꯨ ꯐꯥꯔꯒ ꯅꯪꯒꯤ ꯂꯨꯗ ꯑꯣꯏꯅ ꯍꯥꯞꯄꯤꯒꯦ꯫ ꯑꯗꯣ ꯏꯇꯥꯎ ꯑꯍꯨꯝ, ꯄꯥꯠꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯎꯃꯪꯁꯤ ꯎꯕ꯭ꯔꯣ?" "ꯎꯏ ꯀꯩꯅꯣ ꯏꯇꯥꯎ." "ꯑꯁꯤꯒꯤ ꯎꯃꯪ ꯑꯁꯤꯗ ꯆꯪꯈꯤꯕ ꯃꯤ ꯑꯃꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯦ ꯍꯥꯏ꯫ ꯑꯗꯣ ꯑꯩꯈꯣꯏ ꯃꯔꯤꯁꯨ ꯆꯠꯇꯨꯅ ꯎꯃꯪꯁꯤꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯁꯤꯔꯣ?" ꯀꯨꯃꯥꯔꯅ, "ꯅꯪ ꯌꯥꯝ ꯁꯤꯡꯅꯤꯡꯂꯕꯣ? ꯁꯤꯡꯅꯤꯡꯂꯒꯅ ꯅꯊꯟꯗ ꯆꯠꯂꯣ, ꯑꯩꯈꯣꯏꯗ ꯍꯧꯕꯤꯔꯛꯀꯅꯨ. ꯎꯃꯪ ꯑꯁꯤ ꯆꯪꯕ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯏꯁꯥꯁꯦ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯕ ꯆꯞ ꯃꯥꯟꯅꯩ." ꯁꯅꯥꯖꯥꯎꯕꯅ, "ꯀꯩꯗꯧꯕꯩ ꯁꯤꯗꯣꯏꯕ? ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯔꯤꯕꯣ? ꯀꯅꯥ ꯈꯪꯕꯅꯣ, ꯎꯃꯪ ꯑꯁꯤꯗ ꯁꯅꯥꯅꯒ ꯆꯤꯡꯗꯧꯅ ꯋꯥꯡꯅ ꯄꯩꯔꯝꯕꯁꯨ." ꯃꯅꯤꯅ, "ꯍꯣ, ꯅꯈꯣꯏꯅꯤ ꯋꯥꯔꯤꯗꯣ ꯆꯠꯅ ꯁꯥꯟꯅꯔꯣ. ꯍꯤꯁꯦ ꯃꯃꯥꯏ ꯂꯩꯅꯕ ꯇꯧꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯍꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯥꯠ ꯃꯄꯥꯟ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯥꯔꯛꯄ ꯉꯥꯁꯤꯡꯗꯨ ꯃꯈꯣꯏ ꯃꯔꯤ ꯌꯦꯟꯅꯔꯝꯃꯤ꯫ ꯊꯥꯅꯤꯜꯒꯤꯅ ꯈꯔ ꯍꯦꯟꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯊꯥꯅꯤꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯊꯝꯕꯥꯜꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ "ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯃꯥꯡꯒꯣꯜꯗꯨꯗ ꯎꯡꯂꯒ ꯐꯝꯃꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯉꯕꯣ?" "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯀꯤ ꯊꯣꯡꯅꯕ ꯆꯦꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯁꯦꯜꯁꯨ ꯑꯝꯇ ꯂꯩꯇꯦ." "ꯏꯃꯥ, ꯑꯩꯅ ꯉꯥ ꯈꯔ ꯐꯥꯔꯛꯄꯅꯤ, ꯑꯁꯤ ꯌꯣꯜꯂꯒ ꯆꯦꯡꯗꯣ ꯋꯥꯜꯂꯁꯤ. ꯑꯩ ꯉꯥ ꯂꯧꯅꯤꯡꯕ꯭ꯔꯥ ꯍꯪꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯆꯦꯡꯁꯨ ꯋꯥꯜꯂꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜꯗꯨ ꯆꯠꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜꯗ ꯈꯜꯍꯧꯏ, "ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯗꯀꯣ. ꯃꯄꯥꯗꯨꯗꯪ ꯂꯩꯖꯔꯝꯂꯕꯗꯤ ꯏꯆꯥꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗꯕꯅꯤ." ꯁꯅꯥꯖꯥꯎꯕꯒ ꯀꯨꯃꯥꯔꯒ ꯃꯅꯤꯒ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯇꯨꯝꯂꯝꯃꯤ꯫ ꯊꯥꯅꯤꯜꯗꯤ ꯉꯥꯗꯨ ꯌꯣꯜꯂꯒ ꯆꯦꯡ ꯋꯥꯜꯂꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯑꯍꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯊꯥꯅꯤꯜꯕꯨ ꯎꯕꯗ ꯀꯧꯔꯛꯂꯝꯃꯤ꯫ "ꯍꯩ, ꯊꯥꯅꯤꯜ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯦ ꯈꯨꯔꯥ. ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ?" "ꯆꯦꯡ ꯋꯥꯜꯂꯨꯕꯅꯤ. ꯈꯨꯔꯥꯗꯤ ꯀꯗꯣꯝ ꯆꯠꯄꯤꯔꯨꯕꯅꯣ?" "ꯅꯪ ꯈꯨꯔꯥꯁꯦ ꯃꯤ ꯑꯃꯅꯤ ꯎꯅꯔꯨꯕꯅꯤ. ꯑꯗꯣ ꯊꯥꯅꯤꯜ, ꯁꯦꯜ ꯌꯥꯝꯅ ꯐꯪꯒꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦꯅꯦ, ꯑꯗꯣ ꯅꯪꯕꯨ ꯌꯥꯎꯅꯤꯡꯗꯕ꯭ꯔꯣ?" "ꯀꯩ ꯊꯕꯛꯅꯣ ꯈꯨꯔꯥ?" "ꯑꯇꯩ ꯅꯠꯇꯦꯗ, ꯎꯃꯪꯗꯒꯤ ꯎ ꯌꯥꯟꯒꯗꯕꯅꯤ. ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯎꯄꯨ ꯀꯥꯡꯊꯣꯟ ꯆꯟꯕ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯎ ꯑꯆꯧꯕ ꯈꯔ ꯂꯧꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕ. ꯑꯗꯨꯗ ꯈꯨꯔꯥꯁꯦ ꯎ ꯌꯥꯟꯅꯅꯕ ꯃꯤ ꯊꯤꯔꯤꯕꯅꯤ." "ꯑꯗꯨꯗꯤ ꯈꯨꯔꯥ, ꯑꯩꯁꯨ ꯌꯥꯎꯒꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯎꯃꯪꯂꯣꯝꯗ ꯂꯥꯛꯑꯣꯀꯣ. ꯎꯃꯪꯗ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ." "ꯍꯣꯏ ꯈꯨꯔꯥ, ꯑꯩ ꯂꯥꯛꯂꯒꯦ."
ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯥꯅꯤꯜꯁꯨ ꯃꯌꯨꯝ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯗꯨꯅ ꯃꯃꯥꯗ ꯋꯥ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯁꯨ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ, ꯊꯝꯕꯥꯜꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯆꯥꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯊꯥꯅꯤꯜꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯁꯤꯡꯖꯪ ꯑꯃ ꯄꯨꯗꯨꯅ ꯎꯃꯪꯂꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯁꯣꯝꯗ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯍꯦꯛ ꯄꯨꯟꯐꯝ ꯑꯗꯨꯗ ꯄꯨꯜꯂꯤ, ꯑꯗꯨꯕꯨ ꯊꯥꯅꯤꯜꯗꯤ ꯂꯥꯛꯂꯝꯗꯦ꯫ ꯃꯅꯤꯅ "ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯔꯨꯞ ꯊꯥꯅꯤꯜꯗꯨꯕꯨ ꯃꯁꯥ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯣ?" ꯁꯅꯥꯖꯥꯎꯕꯅ "ꯉꯁꯥꯏꯗꯤ ꯀꯩꯁꯨ ꯇꯧꯈꯤꯗꯕꯅꯤ, ꯃꯣꯏꯗ ꯆꯠꯂꯒ ꯍꯪꯁꯤꯔꯣ?" ꯀꯨꯃꯥꯔꯅ "ꯑꯗꯨꯅ ꯐꯅꯤ, ꯂꯥꯎ ꯍꯪꯉꯨꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯥꯅꯤꯜ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯊꯥꯅꯤꯜꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯏꯆꯥ ꯑꯍꯨꯝ ꯂꯥꯛꯂꯤꯗꯅ, ꯑꯗꯣ ꯅꯪ ꯃꯔꯨꯞꯇꯤ ꯌꯨꯝꯗ ꯂꯩꯇꯦꯅꯦ?" ꯁꯅꯥꯖꯥꯎꯕꯅ "ꯏꯃꯥ, ꯃꯔꯨꯞꯄꯨ ꯀꯔꯥꯏ ꯆꯠꯈꯤꯒꯦ? ꯅꯪ ꯃꯔꯨꯞꯇꯣ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯈꯤꯕꯅꯤ." "ꯐꯔꯦ ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯎꯃꯪꯗ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ." ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯥꯅꯤꯜꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯅꯤꯅ "ꯃꯥꯅ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯂꯒ ꯑꯩꯈꯣꯏꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯩꯒꯤꯅꯣ?" ꯁꯅꯥꯖꯥꯎꯕꯅ "ꯃꯥ ꯈꯪꯗꯦꯅ ꯃꯥ, ꯃꯊꯟꯇꯒ ꯎ ꯌꯥꯟꯕ ꯆꯠꯂꯗꯅ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯎꯃꯪꯗ ꯎ ꯌꯥꯜꯂꯨꯁꯤ." ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯁꯤꯡꯖꯪ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯎꯃꯪꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯊꯥꯅꯤꯜꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯥꯅꯤꯜꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝꯅ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗ ꯎꯕꯗ ꯉꯛꯅ ꯍꯪꯂꯛꯏ꯫ "ꯏꯇꯥꯎ ꯑꯍꯨꯝꯗꯤ ꯎꯃꯪꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ?" ꯀꯨꯃꯥꯔꯅ "ꯎꯃꯪ ꯑꯁꯤꯕꯨ ꯅꯣꯏꯒꯤꯔꯣ? ꯑꯩꯈꯣꯏꯁꯨ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯂꯥꯛꯂꯤꯕꯅꯤ." ꯊꯥꯅꯤꯜꯁꯨ ꯈꯪꯏ ꯃꯥꯒꯤ ꯃꯇꯥꯎ ꯑꯍꯨꯝꯁꯤ ꯁꯥꯎꯔꯦ ꯍꯥꯏꯕ, ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎ, ꯅꯈꯣꯏ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ, ꯁꯥꯎꯒꯅꯨ꯫ ꯑꯩꯁꯨ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯍꯧꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯗ ꯌꯥꯝ ꯋꯥꯕ ꯊꯕꯛ ꯑꯣꯏꯕꯁꯤꯗ ꯍꯧꯔꯝꯗ꯭ꯔꯕꯅꯤ꯫ ꯐꯅ ꯋꯥꯕ ꯊꯕꯛ ꯑꯣꯏꯔꯕꯁꯨ ꯏꯇꯥꯎꯅ ꯑꯩꯈꯣই ꯑꯍꯨꯝꯕꯨ ꯍꯧꯔꯝꯗꯕꯁꯦ ꯑꯩꯈꯣꯏ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯏꯇꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ, ꯑꯗꯨꯒ ꯏꯇꯥꯎꯗꯤ ꯑꯩꯈꯣꯏꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯏꯇꯥꯎ, ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯁꯨ ꯏꯇꯥꯎ ꯑꯍꯨꯝꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯣ ꯏꯇꯥꯎ ꯑꯍꯨꯝꯒꯤꯅꯤ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏꯁꯤ ꯐꯥꯎꯕ ꯊꯥꯕꯗ ꯄꯥꯝꯃꯨꯕ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯣ, ꯍꯌꯦꯡ ꯃꯈꯩ ꯅꯪ ꯅꯊꯟꯇ ꯊꯕꯛ ꯆꯠꯂꯣꯏ ꯍꯥꯏꯅ?" "ꯏꯇꯥꯎ, ꯑꯩ ꯍꯌꯦꯡ ꯃꯈꯩ ꯏꯇꯥꯎ ꯑꯍꯨꯝ ꯌꯥꯎꯗꯅ ꯊꯕꯛ ꯑꯝꯇ ꯆꯠꯆꯔꯔꯣꯏ." ꯊꯥꯅꯤꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯥꯎ ꯃꯔꯤꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯎ ꯌꯥꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯗꯨꯝꯅ ꯎ ꯌꯥꯟꯗꯨ ꯂꯩꯔꯤꯉꯩ ꯑꯁꯣꯡꯕ ꯅꯥꯔꯛ ꯑꯃꯗꯒꯤ ꯁꯖꯤ ꯑꯃ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯁꯅꯥꯖꯥꯎꯕꯅ ꯎꯔꯝꯃꯤ꯫ "ꯏꯇꯥꯎ, ꯁꯖꯤꯅꯤ, ꯇꯨꯇꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯁꯖꯤꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯁꯅꯥꯖꯥꯎꯕꯅ ꯈꯨꯠ ꯊꯤꯜꯂꯤꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯀꯨꯃꯥꯔꯅ "ꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ, ꯑꯁꯤ ꯐꯥꯔꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯂꯒ ꯆꯥꯔꯁꯤ." ꯃꯅꯤꯅ "ꯑꯗꯨꯗꯤ ꯏꯇꯥꯎ ꯁꯅꯥꯖꯥꯎꯕꯒ ꯅꯪꯒ ꯆꯠꯂꯒ ꯁꯖꯤꯁꯦ ꯐꯥꯎꯔꯣ, ꯑꯗꯨꯒ ꯏꯇꯥꯎ ꯊꯥꯅꯤꯜꯒ ꯑꯩꯒ ꯎ ꯌꯥꯜꯂꯝꯃꯒꯦ." ꯑꯁꯨꯝꯅ ꯀꯨꯃꯥꯔꯒ ꯁꯅꯥꯖꯥꯎꯕꯒꯁꯨ ꯁꯖꯤꯗꯨ ꯐꯥꯕ ꯆꯠꯈꯤ꯫ ꯃꯅꯤꯒꯤ ꯊꯥꯅꯤꯜꯒꯅ ꯎ ꯌꯥꯜꯂꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯁꯖꯤꯗꯨ ꯇꯦꯟꯀꯥꯞ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯁꯖꯤꯗꯨꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯝꯃꯤ꯫ ꯑꯁꯤꯕ ꯁꯖꯤꯗꯨ ꯀꯨꯃꯥꯔꯅ ꯃꯉꯛꯁꯝꯗ ꯊꯥꯡꯒꯠꯇꯨꯅ ꯄꯨꯔꯛꯏ꯫ ꯃꯅꯤꯒ ꯊꯥꯅꯤꯜꯒꯁꯨ ꯎ ꯌꯥꯟꯕ ꯂꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯖꯤꯗꯨ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ "ꯁꯖꯤꯁꯦ ꯑꯩꯅ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯅꯤ, ꯑꯗꯨꯅ ꯅꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯌꯥꯝ ꯆꯥꯕ ꯇꯥꯔꯦ." ꯀꯨꯃꯥꯔꯅ "ꯅꯪꯅ ꯍꯥꯠꯂꯕꯁꯨ ꯑꯩꯅ ꯊꯣꯡꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯍꯦꯟꯅ ꯌꯥꯝ ꯆꯥꯐꯝ ꯊꯣꯛꯏ꯫ ꯁꯖꯤ ꯊꯣꯡꯕꯁꯤ ꯅꯣꯏ ꯑꯅꯤꯅ ꯂꯣꯏ ꯆꯥꯍꯧꯔꯒꯦꯔꯣ? ꯏꯇꯥꯎ ꯊꯥꯅꯤꯜꯒ ꯑꯩꯒ ꯍꯧꯒꯠꯈ꯭ꯔꯣꯔꯣ?" ꯊꯥꯅꯤꯜꯅ "ꯏꯇꯥꯎ ꯃꯅꯤ, ꯃꯣꯏ ꯑꯅꯤꯒꯤꯁꯦ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯆꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ, ꯑꯗꯨꯅ ꯏꯕꯥꯅꯤ ꯍꯧꯒꯠꯄꯅ ꯐꯔꯅꯤꯕꯣ꯫ ꯍꯦꯔꯥ, ꯑꯩꯈꯣꯏꯕꯨ ꯆꯥꯕ ꯌꯥꯝ ꯐꯠꯇꯕꯗꯧꯅ ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯒ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯀꯨꯃꯥꯔ?" "ꯃꯥꯅꯤ ꯀꯩꯅꯣ ꯏꯇꯥꯎ, ꯐꯥꯒꯤ ꯇꯧꯕꯅꯤ." ꯊꯥꯅꯤꯜꯁꯨ ꯅꯣꯛꯂꯒ "ꯑꯩꯈꯣꯏꯁꯨ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯅꯣ꯫ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ, ꯍꯥꯟꯅ ꯆꯥꯊꯣꯛꯂꯁꯤ ꯂꯥꯎ, ꯃꯥꯡꯗ ꯀꯨꯏꯅ ꯆꯥꯅꯕꯁꯦ ꯊꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ." ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯁꯖꯤ ꯊꯣꯡꯕꯗꯨ ꯃꯨꯟꯅ ꯃꯨꯟꯅꯗꯅ ꯃꯈꯣꯏ ꯃꯔꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯈꯣꯏ ꯃꯔꯤꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕꯗꯨ ꯃꯈꯣꯏ ꯃꯔꯤꯅ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯃꯔꯤꯅ ꯄꯨꯔꯛꯄ ꯏꯁꯤꯡꯗꯨ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯃꯀꯣꯛꯇ ꯊꯥꯕꯤꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯥꯅꯤꯜꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯗ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡꯗꯨ ꯄꯤꯊꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ "ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯔꯤꯅ ꯑꯩꯕꯨ ꯀꯟꯕꯤꯔꯦ, ꯏꯄꯥ ꯄꯦꯜꯂꯦ꯫ ꯏꯄꯥꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯈꯣꯏ ꯃꯔꯤꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯑꯗꯨꯒꯨꯝꯅ ꯎꯏ, ꯑꯗꯨꯅ ꯅꯈꯣꯏ ꯃꯔꯤꯗ
ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯃꯈꯣꯏ ꯃꯔꯤ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯕꯤꯌꯨ ꯏꯄꯥ ꯂꯥꯏꯅꯤꯡꯕ ꯄꯥꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯆꯠꯂꯒ ꯆꯤꯡ ꯑꯃ ꯂꯩꯕꯅꯤ ꯆꯤꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯇꯣꯟꯗ ꯁꯨꯔꯨꯡ ꯑꯃ ꯂꯩꯕꯅꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯅꯈꯣꯏ ꯃꯔꯤ ꯆꯠꯇꯨꯅ ꯂꯧꯔꯨꯆꯣ ꯏꯄꯥ ꯂꯥꯏꯅꯤꯡꯕ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯆꯪꯈꯤꯕ ꯃꯤ ꯑꯃꯇ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯅꯕ ꯇꯥꯜꯂꯛꯇꯦ ꯍꯥꯏꯅꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝ ꯆꯨꯝꯃꯤ ꯆꯤꯡ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯃꯅ ꯁꯪꯕꯅꯤ ꯎꯃꯪ ꯑꯁꯤ ꯆꯪꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ ꯏꯄꯥ ꯂꯥꯏꯅꯤꯡꯕ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯎꯃꯪꯗꯨ ꯆꯪꯒꯅꯤ ꯆꯪꯂꯨꯔꯒ ꯑꯩꯈꯣꯏꯕꯨ ꯍꯤꯡꯆꯥꯕꯗꯨꯅ ꯆꯥꯕꯤꯈꯤꯔꯣꯏꯗ꯭ꯔꯣ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯂꯒ ꯁꯅꯥꯁꯤꯡꯗꯨ ꯂꯧꯒꯗꯕꯅꯤ ꯏꯄꯥ ꯂꯥꯏꯅꯤꯡꯕ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯀꯅꯤ ꯍꯤꯡꯆꯥꯕꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯤꯡꯆꯥꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯟ ꯑꯃ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯍꯥꯠꯈꯤ ꯑꯩꯅ ꯅꯈꯣꯏ ꯃꯔꯤꯗ ꯊꯥꯡ ꯑꯃ ꯄꯤꯒꯦ ꯊꯥꯡ ꯑꯁꯤꯅ ꯍꯤꯡꯆꯥꯕꯗꯨ ꯊꯤꯜꯂꯕꯗꯤ ꯍꯤꯡꯆꯥꯕꯗꯨ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯊꯥꯡ ꯑꯁꯤ ꯑꯆꯝꯕ ꯊꯥꯡ ꯅꯠꯇꯦ ꯊꯥꯡ ꯆꯇꯔꯦꯠ ꯆꯪꯅ ꯁꯥꯈꯤꯕ ꯂꯥꯏꯒꯤ ꯊꯥꯡꯅꯤ ꯃꯁꯤ ꯂꯧꯁꯤꯜꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯊꯥꯡ ꯑꯗꯨ ꯃꯈꯣꯏ ꯃꯔꯤꯗ ꯄꯤꯔꯝꯃꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯊꯥꯡ ꯑꯗꯨ ꯂꯧꯔꯝꯃꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯕꯣꯔꯗꯒꯤ ꯅꯈꯣꯏ ꯃꯔꯤꯅ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯄ ꯉꯝꯕ ꯑꯣꯏꯖꯔꯣ ꯑꯗꯨꯒ ꯅꯈꯣꯏꯅ ꯁꯅꯥꯁꯤꯡꯗꯨ ꯐꯪꯂꯕ ꯃꯇꯨꯡ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯃꯔꯤꯗꯨ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯅꯥꯖꯥꯎꯕꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯔꯝꯂꯤꯕ ꯃꯐꯝꯁꯤ ꯆꯠꯇꯨꯅ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯇꯨꯅ ꯁꯅꯥꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏ ꯂꯧꯔꯨꯁꯤ ꯀꯨꯃꯥꯔꯅ ꯏꯇꯥꯎ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯅꯅꯕ ꯊꯥꯡꯁꯨ ꯑꯩꯈꯣꯏꯗ ꯄꯤꯔꯝꯃꯤ ꯊꯥꯅꯤꯜꯅ ꯊꯕꯛꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅꯁꯨ ꯍꯥꯏꯔꯝꯂꯤꯕꯗꯨꯅꯤ ꯍꯤꯡꯆꯥꯕꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯤꯡꯆꯥꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯥꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯗꯨꯗ ꯊꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯊꯋꯥꯏꯁꯦ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯅꯤꯅ ꯏꯇꯥꯎ ꯊꯥꯅꯤꯜꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯂꯥꯏꯕꯛ ꯌꯦꯡꯗꯕꯗꯤ ꯌꯥꯏ ꯍꯥꯏꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯁꯤꯗꯧ ꯄꯨꯟꯁꯤꯅꯤ ꯍꯤꯡꯆꯥꯕꯗꯨꯅ ꯍꯥꯠꯇ꯭ꯔꯕꯁꯨ ꯁꯤꯗꯧꯕ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯇꯨꯅ ꯁꯅꯥ ꯃꯌꯥꯝꯗꯨ ꯐꯪꯗꯕꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯗꯣꯏꯅꯤ ꯐꯔꯦ ꯑꯗꯨꯗ ꯍꯌꯦꯡꯁꯦ ꯎꯃꯪ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯔꯤ ꯆꯠꯂꯁꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯇꯨꯅ ꯁꯅꯥ ꯃꯌꯥꯝꯗꯣ ꯄꯨꯗꯨ ꯂꯥꯛꯂꯁꯤ ꯑꯗꯣ ꯌꯨꯝꯗꯗꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯅꯔꯣꯏꯁꯤ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯤ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯕ ꯋꯥꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯔꯝꯃꯤ ꯊꯥꯅꯨꯗꯤ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝꯅ ꯌꯥꯔꯕꯅꯤꯅ ꯃꯥꯁꯨ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯌꯨꯝꯒꯤ ꯃꯤꯈꯩꯗ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯊꯥꯖꯔꯗꯨꯅ ꯃꯆꯥꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ ꯂꯝꯕꯤꯗ ꯆꯠꯄꯗ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯌꯣꯝꯁꯨ ꯍꯥꯞꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯁꯨ ꯍꯤ ꯇꯣꯡꯗꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯈꯥ ꯊꯪꯕꯗ ꯂꯩꯕ ꯎꯃꯪ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯌꯨꯛꯇꯒꯤ ꯂꯥꯛꯄꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯀꯥꯟꯗ ꯎꯃꯪ ꯑꯗꯨ ꯌꯧꯕꯒ ꯃꯈꯣꯏ ꯃꯔꯤꯗꯨ ꯎꯃꯪ ꯑꯗꯨꯗ ꯆꯪꯂꯛꯏ ꯎꯃꯪꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯇꯝꯊꯤꯔꯕ ꯁꯥ ꯀꯩꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯝꯃꯤ ꯃꯅꯤꯅ ꯉꯁꯤ ꯑꯍꯤꯡꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯍꯤꯡꯁꯤꯃ ꯂꯦꯜꯂꯁꯤ ꯑꯗꯣ ꯃꯩ ꯍꯧꯒꯠꯅꯅꯕ ꯃꯅꯥꯛ ꯅꯛꯄꯗꯒꯤ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯊꯤꯔꯨꯁꯤ ꯃꯅꯤꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯔꯝꯃꯤ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯊꯤꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯑꯍꯤꯡꯗꯨꯃ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯕ ꯇꯧꯔꯝꯃꯤ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯆꯥꯛꯌꯣꯝꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯅꯕ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯆꯥꯛꯌꯣꯝꯁꯤꯡꯗꯨ ꯆꯥꯗꯨꯅ ꯇꯨꯝꯅꯕ ꯇꯧꯅꯔꯝꯃꯤ ꯁꯅꯥꯖꯥꯎꯕꯅ ꯑꯩꯈꯣꯏꯅ ꯇꯨꯝꯂꯤꯉꯩ ꯍꯤꯡꯆꯥꯕꯗꯨ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯆꯥꯈ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯃꯅꯤꯅ ꯍꯤꯡꯆꯥꯕꯗꯨꯗꯤ ꯆꯤꯡꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯣꯟꯗ ꯁꯨꯔꯨꯡ ꯑꯃ ꯂꯩ ꯃꯐꯝꯗꯨ ꯂꯩ ꯍꯥꯏꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯅꯤ ꯊꯥꯅꯤꯜꯅ ꯍꯤꯡꯆꯥꯕꯗꯣ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯎꯃꯪ ꯑꯁꯤ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯍꯤꯡꯆꯥꯕꯁꯨ ꯂꯥꯛꯂꯕꯁꯨ ꯆꯪꯕ ꯉꯝꯗꯅꯕ ꯃꯩꯁꯦ ꯈꯔ ꯀꯟꯅ ꯊꯥꯁꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯩ ꯀꯟꯅ ꯊꯥꯗꯨꯅ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯝꯃꯤ ꯅꯣꯡꯁꯨ ꯉꯥꯜꯂꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯆꯠꯄ ꯍꯧꯔꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯩ ꯑꯃ ꯊꯣꯛꯂꯛꯏ ꯀꯩ ꯑꯗꯨ ꯎꯕꯗ ꯁꯅꯥꯖꯥꯎꯕ ꯀꯨꯃꯥꯔꯒꯗꯤ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯤ ꯑꯗꯨꯕꯨ ꯊꯥꯅꯤꯜꯗꯤ ꯀꯤꯔꯝꯗꯦ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯅ ꯄꯤꯔꯝꯕ ꯊꯥꯡ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯦꯞꯂꯤ ꯀꯩꯗꯨꯁꯨ ꯊꯥꯅꯤꯜ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯏ ꯊꯥꯅꯤꯜꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯥꯏꯒꯤ ꯊꯥꯡ ꯑꯗꯨꯅ ꯀꯩꯗꯨꯒꯤ ꯃꯪ ꯑꯗꯨ ꯀꯛꯂꯝꯃꯤ
ꯀꯩ ꯑꯗꯨ ꯈꯨꯗꯛ ꯑꯗꯨ ꯁꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯊꯥꯅꯤꯜꯒꯤ ꯊꯧꯅꯥ ꯐꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯎꯃꯪ ꯑꯗꯨ ꯏꯃꯝ ꯃꯝꯂꯝꯃꯤ꯫ ꯃꯈꯣꯏꯗꯨ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ "ꯏꯇꯥꯎꯁꯥ, ꯑꯩ ꯆꯥꯛ ꯂꯥꯝꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ, ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯆꯠꯄ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯅꯤꯅ "ꯎꯃꯪ ꯑꯁꯤꯕꯨ ꯆꯥꯕ ꯌꯥꯕ ꯍꯩꯔꯥꯒ ꯑꯝꯇ ꯄꯥꯟꯗꯕ ꯖꯥꯠꯂꯣ?" ꯊꯥꯅꯤꯜꯒꯤ ꯃꯃꯤꯠꯇ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯎꯔꯝꯃꯤ꯫ ꯄꯥꯝꯕꯤꯗꯨꯗ ꯍꯩꯅꯧ ꯑꯃꯨꯟꯕꯁꯨ ꯌꯥꯝ ꯄꯥꯜꯂꯝꯃꯤ꯫ "ꯑꯥꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗꯤ ꯂꯩꯑꯦ, ꯍꯩꯅꯧ ꯑꯃꯨꯟꯕꯁꯨ ꯌꯥꯝ ꯄꯥꯜꯂꯤ꯫ ꯃꯁꯤ ꯍꯦꯛꯂꯒ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯦꯛꯇ ꯌꯦꯡꯉꯨꯁꯤ." ꯃꯈꯣꯏ ꯃꯔꯤꯗꯨ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯩꯅꯧ ꯍꯦꯛꯂꯝꯃꯤ ꯑꯗꯨꯒ ꯍꯩꯅꯧꯁꯤꯡꯗꯨ ꯆꯥꯔꯝꯃꯤ꯫ ꯀꯨꯃꯥꯔꯅ ꯍꯩꯅꯧꯗꯨ ꯆꯥꯅ ꯆꯥꯅ ꯍꯥꯏꯔꯛꯏ, "ꯑꯁ ꯌꯥꯝꯅ ꯍꯥꯎꯕ ꯍꯩꯅꯧꯁꯤꯗꯤ ꯄꯣꯛꯄꯗꯤ ꯆꯥꯔꯛꯇ꯭ꯔꯤ꯫ ꯍꯩꯅꯧꯁꯤ ꯆꯥꯔꯨꯕꯗꯒꯤ ꯄꯨꯛꯁꯨ ꯄꯨꯡꯊꯟ ꯊꯜꯂꯦ." ꯁꯅꯥꯖꯥꯎꯕꯅ "ꯍꯩꯅꯧ ꯈꯔ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯣ, ꯍꯣꯔꯦꯟ ꯂꯝꯕꯤꯗ ꯆꯥꯛ ꯂꯥꯝꯂꯛꯂꯕꯁꯨ ꯆꯥꯅꯅꯕ." ꯃꯈꯣꯏ ꯃꯔꯤꯗꯨ ꯍꯩꯅꯧ ꯑꯃꯨꯟꯕꯗꯨ ꯈꯥꯎꯗ ꯍꯥꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯅꯤꯗꯨ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯛꯂꯝꯃꯤ꯫ ꯃꯅꯤꯅ "ꯏꯇꯥꯎ ꯑꯍꯨꯝ, ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ, ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯈꯅꯥꯎꯁꯦ ꯈꯔ ꯈꯔ ꯀꯪꯉꯤ." ꯊꯥꯅꯤꯜꯅ "ꯏꯇꯥꯎ ꯀꯨꯃꯥꯔ, ꯅꯪ ꯏꯇꯥꯎ ꯃꯅꯤꯒ ꯃꯐꯝꯁꯤ ꯂꯩꯔꯝꯃꯣ, ꯑꯩꯒ ꯏꯇꯥꯎ ꯁꯅꯥꯖꯥꯎꯕ ꯆꯠꯇꯨꯅ ꯏꯁꯤꯡ ꯊꯤꯗꯨꯅ ꯄꯨꯔꯛꯀꯦ." "ꯍꯣꯏ ꯏꯇꯥꯎ." ꯁꯅꯥꯖꯥꯎꯕ ꯊꯥꯅꯤꯜꯒꯗꯨ ꯏꯁꯤꯡ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯀꯨꯃꯥꯔꯒ ꯃꯅꯤꯒꯁꯨ ꯎꯈꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯏꯁꯤꯡ ꯄꯨꯔꯛꯄ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯥꯅꯤꯜꯒ ꯁꯅꯥꯖꯥꯎꯕꯒꯁꯨ ꯏꯁꯤꯡ ꯄꯨꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯁꯤꯡꯗꯨ ꯃꯅꯤꯒ ꯀꯨꯃꯥꯔꯒꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯀꯨꯃꯥꯔꯅ "ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯁꯤ ꯁꯣꯏꯅ ꯑꯣꯏꯔꯝꯒꯅꯤ, ꯍꯤꯡꯆꯥꯕ ꯂꯩ ꯍꯥꯏꯕꯗꯣ." ꯊꯥꯅꯤꯜꯅ "ꯏꯇꯥꯎ ꯑꯍꯨꯝ, ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯠꯁꯤ, ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯣ, ꯑꯩ ꯄꯥꯡ ꯊꯥꯡꯒꯦ." ꯃꯈꯣꯏ ꯃꯔꯤꯗꯒꯤꯗꯤ ꯊꯥꯅꯤꯜꯅ ꯊꯧꯅꯥ ꯏꯂꯩ ꯂꯩꯔꯝꯃꯤ꯫ ꯊꯥꯅꯤꯜꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯥꯎ ꯑꯍꯨꯝꯕꯨꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯅꯤꯡꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯥꯅꯤꯜꯒꯤ ꯃꯅꯤꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯌꯧꯔꯦ꯫ ꯍꯤꯡꯆꯥꯕꯗꯨ ꯃꯤꯅꯝ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯃꯅꯥꯇꯣꯟꯗꯨꯗ ꯃꯅꯝ ꯁꯨꯠ ꯅꯝꯗꯨꯅ ꯊꯤꯔꯛꯏ꯫ ꯇꯥꯏꯕꯪ ꯃꯤ ꯃꯔꯤ ꯑꯗꯨꯕꯨ ꯎꯕꯗ ꯍꯤꯡꯆꯥꯕꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯇꯥꯏꯕꯪ ꯃꯤ ꯆꯥꯕ ꯐꯪꯒꯗꯧꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯗꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯏ꯫ ꯍꯤꯡꯆꯥꯕꯗꯨ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯑꯗꯨꯋꯥꯏꯗꯨꯗ ꯎꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕ ꯎꯆꯦꯛꯁꯤꯡꯗꯨ ꯀꯟꯅ ꯄꯥꯏꯈꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨꯗꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯤ, ꯑꯗꯨꯕꯨ ꯊꯥꯅꯤꯜꯗꯤ ꯑꯀꯤꯕ ꯑꯝꯇ ꯂꯩꯔꯝꯗꯦ꯫ ꯊꯥꯅꯤꯜꯅ ꯍꯤꯡꯆꯥꯕꯗꯨꯗ ꯌꯦꯡꯗꯨꯅ "ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕ, ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤ ꯅꯪꯕꯨ ꯍꯥꯠꯅꯅꯕ ꯂꯥꯏꯁꯤꯡꯅ ꯊꯥꯡꯖ ꯇꯔꯦꯠꯇꯪꯅ ꯁꯥꯈꯤꯕ ꯊꯥꯡꯅꯤ, ꯈꯪꯂꯕ꯭ꯔꯥ ꯃꯁꯦ?" ꯍꯤꯡꯆꯥꯕꯗꯨ ꯁꯥꯎꯅ "ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯅꯪꯅꯁꯨ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯛ ꯅꯥꯄꯜ ꯇꯧꯅ ꯋꯥ ꯉꯥꯡꯂꯦ, ꯈꯪꯒꯅꯤ ꯅꯪꯕꯨ ꯍꯥꯟꯅ ꯍꯥꯠꯂꯒ ꯆꯥꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯗꯨ ꯊꯥꯅꯤꯜꯗ ꯆꯥꯒꯗꯧꯕꯒꯤ ꯆꯪꯏ꯫ ꯊꯥꯅꯤꯜꯅ ꯃꯥꯒꯤ ꯃꯇꯥꯎ ꯑꯍꯨꯝꯗ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯑꯍꯨꯝ, ꯃꯐꯝꯁꯤꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯕꯤꯌꯨ." ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯥꯅꯤꯜꯒ ꯍꯤꯡꯆꯥꯕꯗꯨꯒ ꯑꯀꯟꯕ ꯂꯥꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯃꯅ ꯑꯃꯕꯨ ꯄꯥꯛ ꯉꯝꯅꯔꯝꯗꯦ꯫ ꯀꯣꯟꯅ ꯊꯪꯗ ꯊꯥꯅꯤꯜꯅ ꯍꯤꯡꯆꯥꯕꯗꯨꯕꯨ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯕꯨꯛꯇ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯍꯦꯛ ꯁꯤꯈꯤꯕꯒ ꯃꯐꯝ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯟꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ "ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕꯁꯤ ꯁꯤꯔꯕꯅꯤꯅ ꯁꯨꯔꯨꯡꯗ ꯆꯪꯗꯨꯅ ꯁꯅꯥ ꯃꯌꯥꯝꯗꯣ ꯂꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯁꯅꯥ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯌꯦꯡꯂꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯈꯥꯎꯁꯤꯡ ꯑꯗꯨꯗ ꯁꯅꯥꯗꯨ ꯍꯥꯞꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨꯁꯨ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯅꯤꯅ "ꯁꯨꯃꯥꯏꯅ ꯁꯅꯥ ꯂꯩꯔꯝꯅꯤ ꯈꯪꯉꯝꯃꯗꯤ ꯕꯣꯔꯥ ꯑꯃ ꯑꯣꯏꯅ ꯄꯨꯖꯔꯛꯂꯝꯒꯗꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯈꯥꯎꯁꯨ ꯊꯜꯂꯕꯅꯤꯅ ꯑꯔꯦꯝꯕ ꯁꯅꯥꯁꯤꯡꯁꯦ ꯅꯣꯡꯃꯨꯛ ꯂꯥꯛꯂꯒ ꯂꯧꯔꯁꯤ, ꯉꯁꯤꯒꯤꯗꯤ ꯍꯟꯅꯕ ꯇꯧꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯁꯅꯥꯁꯤꯡꯗꯨ ꯄꯨꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯅꯤꯗꯨ ꯁꯅꯥ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ꯫ "ꯏꯇꯥꯎ ꯑꯍꯨꯝꯁꯨ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯁꯅꯥ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯔꯝꯒꯅꯤꯀꯣ? ꯑꯩꯅ ꯀꯗꯔ ꯇꯧꯔꯒ ꯏꯇꯥꯎ ꯑꯃꯨꯛ ꯍꯥꯠꯂꯒꯦ, ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯅꯥꯁꯤꯡꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯑꯣꯏꯔꯒꯦ." ꯃꯅꯤꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯑꯍꯨꯝ, ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ, ꯉꯁꯤꯒꯤ ꯎꯈꯣꯡꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ." ꯃꯈꯣꯏ ꯑꯍꯨꯝꯗꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯅꯤꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯇꯥꯎ ꯊꯥꯅꯤꯜ, ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ, ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯈꯖꯤꯛ ꯁꯣꯛꯂꯨꯁꯤ ꯂꯥꯛꯑꯣ." "ꯍꯣꯏ ꯏꯇꯥꯎ, ꯁꯣꯛꯂꯨꯁꯤ." ꯊꯥꯅꯤꯜꯒ ꯃꯅꯤꯒꯗꯨ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯣꯛꯆꯞ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯅꯤꯅ ꯎꯔꯝꯃꯤ꯫ ꯃꯅꯤꯅ ꯊꯥꯅꯤꯜꯕꯨ
ꯂꯣꯛꯆꯞ ꯑꯗꯨꯗ ꯏꯟꯊꯗꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯃꯅꯤꯗꯨ ꯄꯥꯈꯠꯄ ꯁꯥꯗꯨꯅ "ꯏꯇꯥꯎ, ꯌꯥꯝꯅ ꯆꯥꯎꯕ ꯀꯩꯃ ꯂꯩꯔꯤꯗꯣ ꯇꯨ ꯑꯥꯗ." ꯊꯥꯅꯤꯜꯗꯨ ꯃꯅꯤꯅ ꯈꯨꯠ ꯊꯤꯜꯂꯤꯕꯗꯨꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯇꯥꯟ ꯆꯥꯔꯦ ꯈꯪꯂꯗꯨꯅ ꯃꯅꯤꯅ ꯊꯥꯅꯤꯜꯕꯨ ꯂꯣꯛꯆꯞ ꯑꯗꯨꯗ ꯏꯟꯊꯔꯝꯃꯤ꯫ ꯊꯥꯅꯤꯜꯁꯨ ꯂꯣꯛꯆꯞ ꯑꯗꯨ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯅꯤ ꯀꯞꯇꯨꯅ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯇꯥꯎ ꯊꯥꯅꯤꯜꯗꯣ ꯂꯣꯛꯆꯞ ꯑꯃꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯥ ꯍꯤꯡꯂꯝꯈꯤꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯨꯝꯗ ꯍꯜꯂꯁꯤ." ꯃꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕ ꯀꯨꯃꯥꯔꯒꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯀꯞꯁꯨ ꯀꯞꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯃꯅꯤꯅ ꯍꯥꯏꯔꯛꯏ: "ꯏꯇꯥꯎ ꯁꯅꯥꯖꯥꯎꯕ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ꯫ ꯎꯃꯪꯗꯒꯤ ꯍꯩ ꯔꯥ ꯈꯔ ꯊꯤꯔꯨꯁꯤ꯫ ꯏꯇꯥꯎ ꯀꯨꯃꯥꯔꯅ ꯃꯐꯝꯁꯤ ꯂꯩꯗꯨꯅ ꯁꯅꯥꯁꯤꯡꯁꯦ ꯁꯪꯍꯧꯔꯁꯅꯨ." "ꯍꯣꯏ ꯏꯇꯥꯎ, ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ꯫ ꯃꯐꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕꯁꯨ ꯀꯤ." "ꯀꯨꯏꯔꯣꯏꯗ ꯏꯇꯥꯎ." ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯅꯤ ꯋꯥꯈꯜ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯁꯅꯥꯖꯥꯎꯕꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ꯫ ꯁꯅꯥꯖꯥꯎꯕꯅ ꯁꯦꯝ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ "ꯏꯇꯥꯎ, ꯃꯁꯤꯗ ꯁꯦꯝ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯦ꯫ ꯁꯦꯝꯁꯨ ꯐꯖꯅ ꯄꯥꯜꯂꯤ." ꯃꯅꯤꯅ "ꯏꯇꯥꯎ, ꯅꯪꯅ ꯎꯒꯥꯕ ꯈꯔ ꯍꯩ, ꯍꯦꯛꯂꯛꯑꯣ, ꯑꯩ ꯈꯨꯟꯒꯦ." ꯁꯅꯥꯖꯥꯎꯕ ꯆꯠꯔꯝꯃꯤ꯫ ꯁꯦꯝ ꯄꯥꯝꯕꯤꯗꯨꯗ ꯀꯥꯗꯨꯅ ꯁꯦꯝ ꯍꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯊꯥꯗꯔꯛꯂꯦ꯫ ꯃꯅꯤꯅ ꯁꯦꯝꯗꯨ ꯁꯨꯝ ꯈꯨꯜꯂꯤ꯫ ꯁꯦꯝ ꯈꯨꯜꯂꯤꯉꯩꯗꯨꯗ ꯃꯍꯨ ꯄꯨꯕ ꯂꯤꯟ ꯑꯃ ꯃꯈꯥꯗ ꯇꯥꯕ ꯁꯦꯝ ꯑꯃꯗ ꯆꯤꯛꯂꯝꯕꯗꯨ ꯃꯅꯤꯅ ꯎꯔꯝꯃꯤ꯫ ꯃꯅꯤꯅ ꯁꯦꯝ ꯑꯗꯨ ꯈꯨꯟꯗꯨꯅ ꯇꯣꯈꯥꯏꯅ ꯁꯦꯝ ꯑꯗꯨꯕꯨ ꯊꯝꯂꯝꯃꯤ꯫ ꯃꯅꯤ ꯁꯅꯥꯖꯥꯎꯕꯕꯨ ꯌꯦꯡꯗꯨꯅ "ꯏꯇꯥꯎ, ꯁꯦꯝꯁꯤ ꯌꯥꯔꯅꯤ, ꯀꯨꯝꯃꯛꯑꯣ." ꯁꯅꯥꯖꯥꯎꯕꯁꯨ ꯁꯦꯝ ꯄꯥꯝꯕꯤꯗꯨꯗꯤ ꯀꯨꯝꯂꯛꯏ꯫ ꯃꯅꯤꯅ "ꯏꯇꯥꯎ, ꯑꯁꯤꯒꯤ ꯁꯦꯝꯁꯦ ꯑꯁꯤ ꯆꯥꯎ, ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯑꯩꯗꯤ 3-4 ꯁꯨꯔꯦ ꯆꯥꯕ." ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯟꯒꯤ ꯃꯍꯨ ꯌꯥꯎꯕ ꯁꯦꯝꯗꯨ ꯁꯅꯥꯖꯥꯎꯕꯗ ꯆꯥꯅꯕ ꯄꯤꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯁꯨ ꯁꯦꯝ ꯑꯗꯨ ꯍꯨ ꯆꯦꯟꯕ ꯁꯦꯝꯅꯤ ꯈꯪꯗꯕꯅ ꯁꯦꯝꯗꯨ ꯆꯥꯔꯝꯃꯤ꯫ ꯁꯦꯝꯗꯨ ꯍꯦꯛ ꯆꯥꯕꯒ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯁꯅꯥꯖꯥꯎꯕꯗꯨ ꯁꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯤꯗꯨ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕ ꯁꯥꯗꯨꯅ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯃꯥꯔꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯀꯨꯃꯥꯔꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯀꯥꯏꯅꯕꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯃꯅꯤꯗꯤ ꯁꯅꯥꯁꯤꯡꯗꯨ ꯃꯊꯟꯇꯒꯤ ꯑꯣꯏꯅꯤꯡꯕꯅ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯀꯥꯎꯈ꯭ꯔꯦ꯫ ꯃꯅꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ "ꯏꯇꯥꯎ ꯀꯨꯃꯥꯔ, ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯏꯇꯥꯎ ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ." ꯀꯨꯃꯥꯔꯅ "ꯏꯇꯥꯎ ꯑꯅꯤꯒꯤ ꯏꯃꯥꯅ ꯏꯇꯥꯎ ꯑꯅꯤꯕꯨ ꯍꯪꯂꯛꯂꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯨꯝꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣ?" "ꯏꯇꯥꯎ, ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨꯒꯨꯝꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯇꯥꯎꯅꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯩ꯫ "ꯐꯔꯦ ꯏꯇꯥꯎ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ." ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡꯗꯨꯃ ꯂꯩꯅꯕ ꯇꯧꯔꯝꯃꯤ꯫ ꯀꯨꯃꯥꯔꯗꯤ ꯃꯁꯥꯗꯨ ꯋꯥꯕꯒ ꯀꯩꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯅꯤꯗꯤ ꯀꯨꯃꯥꯔꯕꯨ ꯀꯔꯝꯅ ꯍꯥꯠꯁꯤ ꯈꯟꯕꯗ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ "ꯃꯈꯣꯏ ꯑꯅꯤ ꯑꯃꯗꯤ ꯑꯩꯅ ꯍꯥꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯤꯡꯍꯧꯔꯤꯕ ꯑꯃꯁꯤꯅ ꯀꯔꯝ ꯍꯥꯠꯁꯤꯒꯦ?" ꯃꯅꯤꯗꯨ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯍꯩ ꯈꯥꯏꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯍꯥꯞꯂꯛꯈꯤꯕꯗꯨ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯀꯨꯃꯥꯔꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯈꯥꯎꯗꯒꯤ ꯊꯥꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯇꯨꯝꯂꯤꯕ ꯀꯨꯃꯥꯔꯕꯨ ꯊꯥꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯅꯤ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯂꯣꯏꯅ ꯑꯣꯏꯔꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯅꯥ ꯍꯥꯞꯄ ꯈꯥꯎ 4ꯗꯨ ꯌꯥꯝ ꯋꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯆꯥꯎꯔꯕ ꯅꯨꯡꯁꯥ ꯑꯃ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯅꯤ ꯅꯨꯡꯁꯥꯗꯨꯕꯨ ꯎꯕꯗ ꯀꯤꯅ ꯁꯨꯝꯅ ꯈꯜꯂꯤ꯫ "ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯁꯅꯥꯁꯤꯡꯁꯦ ꯑꯩꯒꯤꯇꯪ ꯑꯣꯏꯅꯤꯡꯂꯛꯄꯒꯤ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯏꯇꯥꯎ ꯑꯍꯨꯝꯕꯨ ꯌꯦꯛꯅꯕꯗꯤ ꯈꯟꯗꯨꯅ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯕꯨꯁꯨ ꯅꯨꯡꯁꯥꯁꯤꯅ ꯁꯣꯏꯗꯅ ꯆꯥꯈ꯭ꯔꯒꯅꯤ꯫ ꯏꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯝꯂꯕꯗꯤ ꯅꯨꯡꯁꯥꯁꯤꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯝꯒꯅꯤ꯫ ꯏꯇꯥꯎꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯒꯗꯕ ꯁꯅꯥꯁꯤꯡ ꯑꯁꯤꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯥꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯕ ꯉꯝꯂꯔꯣꯏ." ꯃꯅꯤꯗꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯖꯔꯛꯏ꯫ ꯅꯨꯡꯁꯥꯗꯨꯅ ꯃꯅꯤꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯈꯤ꯫ ꯅꯨꯡꯁꯥꯗꯨꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫